ngasi di daily vlog oi do maya morning da khoi chak chai ba do chak se thong na loire chak thong ba cha ba de oina hawachara ge mayam ko ngasi gi video mayam nong churi leptabi ayuk tagi nong churu kudina huji bau churi ngasi di dinda se yam nungai tumbada nungai do mani uti cha salabani na hojing mayam tummage ngahak potharage dui mating da kai kai tau bai do yang halake mayam da dongas pujiki di tum thige puju pung 12 thele mayam koi bazar da puse lai balai iska da na puska lai ba puska lai balai puju bazar da puska sa do ni ba hora da Nunggu sarah ek mati. Heh? Oi. Ani ka gira iga kamai thane ani hak to. Puskar gi bose lai bala e. O kaku, o puskar papar go ase ni. Ogo nai ne. O ita amra kai no mase Otara jo kita ko khaya ke se korke dekho. Yang siapa puskar ta bagi lai bala e. Mahi hapa gini sese. Mayam kaino mahi posai budi lai rahe atau pa matlab और पुस्का पापड़ तो भंगना तो कनी बा पुस्का पापड़ मुथी रुगे दुकान में आम बन रहे सिरी ईद नुमिने बा दुकान बन रहे दुना आम प्रॉब्लम खोगी दुकान में और तो लसा लुदो न तभी मोय नुंगाय न मा गने लई जाय ओ मा आंटी मामू नाई नी पुस्का पापड़ रुगो आसे नी पुस्का पापड़ हैं ए होगु तासे होगु ओखाने इयो करो हासे लैरा पुस्का जागने थोकसा बने बको लेकिन पुस्का ले लेगमदे अदुदुना चाउमीन ओइना हौरा सान पुस्का मही की कनो पोटे लेसे लगा हायें मोय चानी दोना किता आसलो अगो 60 जिनिस आसलो माने एमने लेखि दाउ किता एकटा जिनिस ऑल लेखि दाउ ऑल नंबर देवा लगे नहीं अब तुम्हार रिया का अनुसार आलूर पैसा आलूर लिखी दो हमारे को काटी दो आलूर को रखी दो मन जा तो रुकता तो देखा दूरी जरो है ना करा ये कितना ले रही Ogun jolo sakte ka sapita. Jolo to lekila si mamule ko ya disi to. Na e buta jaga jolo sapte baru kita mamule din. Kita. Mamule na kita bolo bera. Kata bolo lagi dina. Mamule kita. Betul. Dagli bala bina kata ina atte ke bala. Na atala ko si ami barbar yo bina kata lo na. Mamta aku jama bina kata lo na. Sai to ami. Kita jini jogu yad raha. Kata ko to mamule ko si ami leksi manu okhane. Na দেখো 70 লেখা নাই। छोटो को kita mamule jiga. Bera dai hale ba to hoji chaomin hoge tawi mayam. चाउमीन हरा चाउमीन जाथारानि पुस्का जागे चानिंगम बा पुस्का गी मही के गाग लेबो तो पुस्का तो सोमदा फंग्रेबा ngasi di id numi do duga dukan मैम बन ओइरे साइज गे तो मुसलमान ग दुसया am दुकान ओइ जना को अदो मोय दुकान का नाम हांगनद्रेबा दो दुना तुम ता अलैबो दो लैसले चाउमीन दो सुम लैरे अदगी थोंग हौरगा चाद्रोबनि हौजे तो इमानबीना तो खलि चाउमीन दो मा हौदेगी तौरेबा कन्ना rồi chung này hai nãy để có lấy bao đồng rồi anh muốn mình làm nghe ông đi bắt đầu mình lại sản phẩm này Em चाउमीन होगा लोग चलक तो रे हमारे तथा दो इंग्लिशी के पुजारी पे ना हो बीरी पिया कोई होजी ताजा दौरे इबानी की निराते मुझे खाई तो पी करेगा अच्छा सिना साय कहीं नो करा
ꯐꯨꯁꯀꯥ ꯆꯥꯅꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯄꯄꯔꯗꯣ ꯂꯩꯍꯧꯗ꯭ꯔꯦꯕ ꯗꯨꯀꯥꯟꯁꯨ ꯂꯣꯏꯅ ꯍꯥꯡꯗꯕꯅꯤꯅ ꯀꯗꯥꯏꯁꯨ ꯑꯇꯩ ꯆꯠꯅꯤꯡꯉꯥꯏ ꯃꯐꯝꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝ ꯍꯥꯡꯗꯦ ꯕꯟ ꯑꯣꯏ ꯂꯩ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯃꯍꯤ ꯑꯣꯏꯅ ꯊꯛꯆꯔꯅꯤ ꯁꯤꯁꯦ ꯃꯍꯤ ꯑꯣꯏꯅ ꯊꯛꯆꯔꯅꯤ ꯑꯩ ꯃꯍꯤ ꯏꯁꯤꯡ ꯂꯣꯏ ꯍꯥꯞꯄꯕ ꯏꯁꯤꯡ ꯑꯇꯩ ꯂꯩꯇ꯭ꯔꯦꯅꯦ ꯍꯥꯞꯆꯜꯂꯦꯅ ꯏꯁꯤꯡꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯥꯕꯤꯔꯅꯤ ꯍꯧꯖꯤꯛ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏ ꯃꯌꯥꯝꯗ ꯃꯐꯝ ꯃꯑꯣꯡ ꯆꯥꯗꯦ ꯃꯐꯝ ꯃꯑꯣꯡ ꯆꯥꯗꯦ ꯑꯩꯈꯣই ꯆꯥꯏꯁꯤꯕꯨꯗ ꯌꯥꯝ ꯋꯥꯅ ꯊꯝꯕ ꯆꯥꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯌꯥꯝ ꯆꯥꯎꯃꯤꯟ ꯆꯥꯕ ꯂꯣꯏꯔꯕꯗꯣ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯆꯥꯎꯃꯤꯟ ꯆꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯑꯩꯅꯕꯨꯗꯤ ꯆꯥꯛ ꯊꯣꯡꯉꯣꯏ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯛꯃꯨꯛ ꯆꯥꯊꯣꯛꯑꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯉꯁꯤ ꯃꯇꯂꯕꯀꯤ ꯅꯨꯡꯗꯥꯡꯁꯦ ꯉꯁꯥꯏꯗꯤ ꯀꯩꯅꯣ ꯆꯥꯎꯃꯤꯟꯒ ꯆꯥꯔ ꯂꯣꯏꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯩꯅꯣ ꯖꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅꯅꯦ ꯖꯦꯟ ꯂꯩꯔꯨꯔꯦꯕꯀꯣ ꯕꯖꯥꯔꯗꯒꯤ ꯑꯗꯣ ꯃꯤꯉꯣꯟꯗ ꯊꯥꯅ ꯂꯩꯍꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯖꯦꯟꯁꯦ ꯃꯇꯂꯕ ꯊꯣꯡꯕꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯕꯣꯏꯜ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯕꯣꯏꯜꯗ ꯍꯥꯞꯄꯒꯤ ꯃꯆꯜꯁꯤꯡꯅꯤꯗꯣ ꯁꯦꯝ ꯁꯥꯅ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯦꯟꯁꯦ ꯑꯣꯟꯂꯤ ꯍꯥꯐ ꯀꯦꯖꯤꯇꯅꯦꯕ ꯂꯩꯔꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯤꯛꯏꯗꯅ ꯑꯣꯟꯂꯤ ꯃꯤ 3 ꯈꯛꯇꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯣꯅꯤ ꯍꯥꯏꯅ ꯁꯦ ꯈꯛꯇ ꯖꯦꯟꯁꯦ ꯍꯥꯐ ꯀꯦꯖꯤ ꯈꯛꯇ ꯂꯩꯔꯛꯏꯅꯤ ꯑꯗꯒꯤ ꯊꯣꯡꯉꯒ ꯆꯥꯊꯔꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯗꯣꯏꯅꯦꯕ ꯉꯁꯤꯗꯤ ꯑꯗꯣ ꯃꯆꯜꯒꯗꯤ ꯈꯣꯡꯅ ꯂꯣꯏꯔꯦ ꯍꯣꯏ ꯈꯤꯇꯥꯔꯦ ꯇꯨ ꯔꯣꯁꯨꯟ काटी से नानी ꯃꯥꯜꯂꯦ ꯃꯌꯥꯝ ꯆꯤꯛꯀꯟꯁꯦ ꯕꯣꯏꯜ ꯇꯧꯗꯣꯏꯅꯦꯕ ꯈꯥꯡ ꯁꯥꯍꯜꯂꯤ ꯑꯗꯣ ꯆꯤꯛꯀꯟꯁꯦ ꯆꯥꯝꯅ ꯂꯣꯏꯔꯦ ꯈꯖꯤꯛꯈꯛ ꯊꯨꯝ ꯊꯥꯏꯌꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯆꯜꯁꯤꯡ ꯂꯩꯔꯦ ꯆꯥꯝꯊꯣꯛꯇꯣꯏꯅꯤ ꯁꯤ ꯆꯥꯝꯊꯣꯛꯇ꯭ꯔꯤ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯇꯣꯏꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯁꯦꯠꯁꯦ ꯉꯔꯥꯡ ꯉꯧꯕꯤꯔꯅꯤꯕꯀꯣ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯒ ꯉꯧꯕꯤꯔꯅꯤ ꯍꯧꯖꯤꯛꯁꯤꯅ ꯆꯥꯝꯃꯒ ꯊꯝꯃꯦ ꯃꯈꯨꯝ ꯉꯥꯏꯍꯥꯛꯇꯪ ꯀꯨꯞꯄꯒ ꯑꯇꯩ ꯈꯔ ꯍꯥꯞꯄꯤꯔꯅꯤ ngaudirani sampai atang musim kupsen dia mayam si hapa udri ngai cham do kana ngaudana dong ji hapa ni se sura khai bo hapa ni kala ma su de hapa mau se kamai to ni hapa ban ni ini apa ini sak salaga phulani ma'am ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯃꯇꯨꯡꯗ ꯂꯦꯕꯨ ꯃꯍꯤꯁꯦ ꯍꯥꯞꯄꯒ ꯍꯥꯎꯒꯅꯦꯕ ꯑꯗꯣ ꯂꯦꯕꯨꯁꯦ ꯁꯨꯝꯃꯒ ꯍꯥꯞꯄꯤꯅꯦꯕ ꯁꯨꯝꯃꯒ ꯁꯤ ꯃꯍꯤꯁꯦ ꯍꯥꯞꯄꯒ ꯌꯥꯝ ꯍꯥꯎꯕꯅꯤ ꯔꯣꯁ ꯑꯣꯏꯕꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯗꯨꯗ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯁꯨꯝ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯁꯨꯃꯥꯏꯅ फाइनली हेंसांगी लोइसर मैम आई तंग टेस्ट भी तौरे हाउ यामना हाउ तसेंगना हाउ मैम वीडियो ने हाइजिना बनते मैखूना लोए मैम ꯑꯩꯒꯤ ꯆꯥꯂꯨꯡꯅꯤꯁꯤꯅ ꯑꯇꯩꯗꯤ ꯀꯩꯝ ꯂꯩꯖꯗ꯭ꯔꯦ ꯑꯁꯤ ꯇꯃ ꯁꯨꯝ ꯆꯥꯗ꯭ꯔꯕꯅꯤ ꯆꯤꯀꯟ ꯕꯣꯏꯜꯁꯦ ꯑꯩꯅ ꯇꯦꯁꯇꯤ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ